Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Manipur Equestrian Association hairi equestrian gi manung channa Manipur gi arambai langba asisu masana ma oina lebaki amadi malem gi thakda masak takna bu honari. Rajya sida santi amasung tangdu leitaba hanjilakna ba Assam Rifles na rajya sigi luchingba sing amasung tongan ba lup gi miyoi singa leptana unabagi thabak chathari. Pradhan Mantri na Commonwealth Legal Education Association gi Commonwealth Attorney amadi Solicitor General Conference ngasi Nai Delhi da haudoklagani amasung Pradhan Mantri Narendra Modi gi numinini gi khongset manungda Odisha amadi Assam da tongan ba saukot thaurangi project kharagi jatra hungani kharagina sangagani. Sagol thauduna sanaba masana sing haibadi equestrian gi manung channa Manipur gi arambai langba asisu masana ma oina leibaki amadi malem gi thakta masak takna bu honari haina Manipur Equestrian Association gi Vice Chairman M Tombi Ras na phongdokli. Imphal West ki Lamphel Pat leiba Manipur Pony Breeding Farm da chathariba 33 suba Ningthoukhongjam Tombi State Equestrian Championship ta ahan boina haukiba sagol se numita pangtokpa arambai langba Atoi ahen tanabagi thorumda Agazwani Paumiga akhananab unabada Sri Tombiras na hai lamdamasagi haurakliba angang singna wari oina taba natana arambai haibasi karino khangdre maramasina layoi kraba ipai pusingna langi matamda khulai oina matau karamna sizindarambage haibadu khanganabagi damak masana ama oina onthokna ba handaki championship asida ahan boina hapsin bani Mangna hai association gi maikaidagi arambai asi masana ma oina niti niyom ningthina semlaga yellow masana ma oina lebaki amadi malem gi thakta masak takna bu honari. Rajya sida santi amasung tangdu leitaba hanjilakna ba Assam Rifles na rajya sigi luchingba sing amasung tongan ba lup ki miyoi singa leptana unabagi thabak chathari. Assam Rifles ki chairwoman hai Saikot ki MLA lamsangi MLA amadi tongan ba sing amadi tamgi mahiroi sing lup singi luchingba singasu unaduna santi hanjilana ba wari sanakre. Kakmayai Laurembam Khoripok Sadar Jaute Sajal Kuki Agejang Ichumkom Lalofai amadi singhana singba mafam singi khulgi luchingba singasu Assam Rifles ka unaki. Assam Rifles na Civic Action Program gi makhada Sandhya Jilla gi Natham Orphanage leiba angang singi damak tangai padana changba polam sing genthokre. Amaromda Assam Rifles na haukiba sagol se numita Kangjom Jilla gi Kangpat Center degi lupa koti 300 henbagi kwasupari maru phare hairi kwasupari sing adu bag listing ama sahum kuntra tareta tata truck 300 da haplaga aina yadaba mongdo purambadagi phabani pharaba polam sing adu Jilla sigi forest bit officer da kusinda kre. Kendra ki Shiksha Rajya Mantri Dr. Rajkumar Ranjan Singha Pratayek Foundation ki mute singa unakre Nai Delhi da leba Mantri ki official residence da unakiba duda Pratayek angang singi sakot thorangi damak paikhatleba thabak thoram singbu thagatpa phongdokladuna Mantri na hai na oriba lupasigi miyoi singna sakot thorangi lambi da changsinba asimak yamnamak maru oi Pratayek Foundation na 2013 dagi angang singi hak amasung sakot thorangi damak leptana thabak kaya paikhatuna lakli Pratayek Foundation gi mihut kangbu aduna chirol amasu Mantri da pisinki tabiriba pawasi Akaswani Imphal dagini. Pradhan Mantri Narendra Modi na Commonwealth Legal Education Association gi Commonwealth Attorney amadi Solicitor General Conference ngasi Nai Delhi da haudoklagani mifamasigi nunggyoiba waroldi Cross Border Challenges in Justice Delivery haibasini mifamasida ainamasung wayil gi maruiba singi matangda khanagani mifamasida Commonwealth lebak sing Asia Pacific Africa amasung Caribbean lebak sing dagi Attorney General amasung Solicitor sing saruk yagani. Pradhan Mantri Narendra Modi numit nini gi khongsata ngasi Odisha amachung Assam da chatkani maki khongsata sida ngasi Sri Modi na Odisha gi Sambalpur da lupa koti lising hupunipan project kharagi jatra hungani kharagina sangagani. Pradhan Mantri na Jagdishpur Haldia Dhamra Angul Pipeline Section amasung Bokara Dhamla Pipeline Section sangagani. Project asi Pradhan Mantri Urja Ganga gi makhada Odisha National Gas Grid ka samdahan bani. Masi lupa koti lising ani chambri yangkai hena changna paikhatpani. Sri Modi na lupa koti kuntaret hena sangna sagadaba Neveli Lignite Corporation Talabari Thermal Project ki jatra su hungani. Sambalpur gi Indian Institute of Management gi permanent campus su sangagani.
lupa koti lising ani chama nifu taruk chung na paikhatkadaba railway project ki jatra su hungani. Pradhan Mantri na hayeng Assam da chatuna Guwahati da lupa koti 13 henbagi tongan ba sakot thorangi project kharagi jatra hungani kharagina sangagani. Sri Modi na lupa koti lising ahum chambri hena road upgradation project ki jatra su hungani masina thong kuntra nipan yauna lambi nipumdoi South Asia Sub Regional Economic Cooperation Corridor ga connectivity hengat halagani. Mahagna Dolabari dagi Jumuguri amasung Bishwanath Sayali dagi Ghodpur phawbagi lane marigi project su sangagani. Project asina Itanagar da chatuk chasin tawbada hena khudong chahalagani. Sarkar na mathang chayol dagi Bharat rice kilogram da lupa 18 da yonaba warep laukre. Food and Public Distribution ki Secretary Sanjeev Chopra na paumishing da hai singasi Nafed Kendriya Bhandar amasung National Cooperative Consumer Federation gumbadagi phangani mangna hai siengi mamal wangba mafam singda sarkar asin hariba singasi phanganaba thorang tawbani. Sri Chopra na hai Food amasung Public Distribution Bibhagna stock ta lariba brok rice basmati non basmati amasung atai tongan bacheng makhal singsu yengshilagani. Uparashtrapati Jagdeep Dhankar na hairi Laibhagasida ngasidi lengak sasangi moongda chaungna ohongba lakpa ure. Nai Delhi da ngarang Jawaharlal Nehru University ki 3 suba convocation da wa ngangladuna Sri Dhankar na hai Laibhagasida lairiba mipum kudingmak akhanana naharol singna makhoigi leijabi heithoi singthoi basing sizinaduna makhoina lingliba punsigi pandam sing phangnaba honabagi khudong chawa phangle. Bharat asi malemgi manungda sangbidhana piba ganatantra ki sakti sing khungang amasung panchayat ki thak ta phangaliba amata ngaraba lebak ni hainasu Uparashtrapati na singthaki. Pangna makhata na hai lebak asi ki mayokta leiba sing mayai chamhanaba amasung thenganaba honabada mahiroi sing asoba thodang loba tangai fade. Bharat amasung Maldives ki awang bathaki mifam ngarang nai Delhi da pangthokre. Mifam asida leibak anina amaga mateng pangnaba hengathanba amasung haujik paikhaliba sakot thorangi project singda punna khumang yangna sangsinminaba yauri. Mapal Thauram Mantraloi na hai Maldives da Bharat ki aeroplane paitok pachin tawbada nakal animing ayana khare. Leibak anina khudong chagadaba matam amuk yenglaga awang bathaki mifam amamu pangthoknaba yanaki. France ki Paris da leiba Eiffel Tower da India gi Unified Payment Interface UPI Payment System formula loina hawdokre. Leibaga tuda leiriba Indian Embassy gi maikai digi khongtang asi Pradhan Mantri na UPI gi malem gi leibak punamakta chana hanaba thamliba midyengi saruk amani. Med Department na hari leibaga sigi awang nongchupta Western Disturbance na maramoiduna lagliba numit nini asida nong churaba yai. Jammu Kashmir amadi Himachal Pradesh ki mafam kharada akanba nong amadi un taraba yai. Med Department na hai Uttarakhand, Punjab, Chandigarh, Haryana amasung nongchup thangba Uttar Pradesh da ngasi amasung hayeng len yauna nong churaba yai. Bharat ki badminton sanaroi Asmita Chaliha nupi gi singles da Thailand gi Bangkok da chathariba Thailand Master Tournament da semi final changkre ngarang sanakiba quarter final da world number 61 Asmita Chaliha na world number 44 Indonesia gi Easter Numi Wardoyobu straight set da kunmathoi 13 18 kunmathoi 13 da maithiba piramkhibani. Bharat ki sahi kunmari khakta ngari bi sanaroi Chaliha khaktamak tournament asida lehauri atopa sanaroi singdi tournament asdagi lehaure. Saitra mapan makhagi ICC Men's World Cup Cricket ta Bharat semi-final changle ngarang South Africa gi Bloem Fontaine da sanaki ba match ta Bharana Nepal buran cham kunthani thoida maithiba piramki. Hana batting tawki ba Bharana apiba over da run chani Marputra Nipan lauki madugi paukhum da Nepal na apiba over wicket mapan turaga run chama humphuma khaktamak lawduna pandamadu yobangam kide. Aroibada maroiba pau amukhana Manipur Equestrian Association na hairi equestrian gi manung chana Manipuri arambai langba asisu masana ma oina laibaki amadi malemgi thakta masak takna ba honare. Rajya sida santi amasung tangdu laitaba hanjilaknaba Assam Rifles na rajya sigi luchingba sing amasung tongan ba lupki mioi singa leptan unabagi thabak chathari. Pradhan Mantri na Commonwealth Legal Education Association gi Commonwealth Attorney amadi Solicitor General Conference ngasi Nai Delhi da hawdoklagani amasung Pradhan Mantri Narendra Modi gi numinini gi khongsat manungda Odisha amadi Assam da tongan ba sakot thorangi project kharagi jatra hungani kharagi na sangagani pauloi jare.